Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Irang manungda Manipur Police ki Army dagi lut Toukhiba Khutlai kaya Bihar yorakle haina NIA na phongdorakli. Jojampurda UKNA na village chief ama furaga hatlamle UKNA amasung KNO ga ungkhadabagi changsu hengalakli. Tamenglongda Orange Festival pangthoknaba DC na chair loduna mifam pangthokrai. Pausununa Pijuri. Irang manungda Manipur Police Army dagi lut Toukhiba Khutlai kaya Bihar yorakle haina NIA na phongdorakli. Haukiba chahi lisingani kulhamdogi me ahumdagi state asida thoklakhiba kanglupki Irang manung Manipur Police ki tongan ba Army singdagi lut Toukhiba Khutlai kaya assembly mikhal pangthoknaba hauzik akan mawang da same sariba Biharda pangthumphom oire haina NIA gi maiketagi phongdokhiba galonana hiramasika mari lenana akan mamong da investigation chathaba haure hari NIA gi pau amana hari badi Manipur amasung Nagaland gi arm smuggling racket singna Biharda ain kana khuchukulai kaya ama smuggle tawi haiba agency asina rakiba investigation da khangbangam ki hairiba investigation asigi matung ina haukiba yumsakaisa numita Bihar gi arm smuggle case kaya da chenaba state adugi Vaisali district ta leiba Sandeep Kumar Sinha alias Shotulata koba miyoi amagi yumda thiba humagi thabak chathaki NIA na chathakiba operation aduda miyoi asigi yumdagi 9mm gi pistol ama 9mm gi cartridge taranipan pistol gi magazine ani 12 bore gi double barrel gun ama maru kuntrani thoi amasung sel oina lupa lakh mariga lising kunmathoi fagat pangamki Sandeep Kumar Sinha hariba miyoi asi arm trafficking network ki active member ama oiriba RC11 by 2024 NIA DLI ki kesta maru oina chenaba Vikas Kumar hariba asiga yamna naknaba miyoi amasuni hariba case asi Bihar Police na chathakiba raid amada miyoi asidagi AK47 rifle ama amasung live round kaya fagat khibaga lunana register Toukhiba case amani loinana hariba case asi Bihar Police na NIA da sinaraba matung English ngani kunmari gi Augusta NIA na Nagaland gi Bihar gi tongan mafam singda ain kaina nongmai amasung nongmai maru sing smuggle tawbugi case asi paiduna makhataba investigation chathaba horakhibani Jojampurda UKNA na village chief ama furga hatlamle UKNA amasung KNO ga ungkhadabagi changsu hengalakli Kuki Josing na mapung oina dominate toraga leiriba Jojampur district ta non-Sioux group ama oriba United Kuki National Army UKNA amasung Sioux group ama oriba KNO gi marakta ungkhanabagi chang asi leptana hengalakli marak asida ngarang numidang wairam UKNA na Jojampur district ki hanglep sub division gi manung chanba T Khongnam 5 village ki chief mayumdagi faduna pukraba matung tamthina furaga hundok lambadagi laikhanaba ngamdana leikhidre paugi source amana haribadi UKNA na fubadagi leikhidraba village chief adugi mamingna mangjathang haukip chahi yangkhai apopa zensai haukip kawi ngarang namida wairam pung 3 ga minute 30 rom taba matamda UKNA gi khulai paiba kangbu amana mayumdagi wari sanasi haiduna faduna pukraba matung tamthina furaba matungda mahaki khullona na leiba Khawpijang hariba mafam aduda hundok lambadagi achat awong singna thengnabadagi Jojampur district hospital da laikanana ba pukhalakpada laikanaba ngamdana lambida lekhidabani loinana asiba hakchang adu hospital yoromdana aroiba mathong mangamgidamak mahaki khulda pukhrei amaromda UKNA na Khongnam 5 village ki chief mangjathang haukip tamthina faraga halamagi thodog adu hanglep headquarters area chief association akan mamongda kandem tawkhrei Haukiba chahi lisingani kulhomdogi me ahumdagi tholakkiba kanglupki Irang asina maram oiraga miyamna awa chaitheng kaya mayok naringai chirak asida asingumba thawong ama chatharakpa si khwaidagi hena laibak thiba amani hari panba yabadi chahi asigi June thada UKNA na ambush tawtuna ahal oirba nupi ama yauna Sioux group ama oiriba KNO KNA gi luchingba yauna lup asigi gather mari harpagi thodok leikhrabani Tamenglongda Orange Festival pangthoknaba DC na chair loduna mifam pangthokrai Tamenglongda Taranipan suba Orange Festival mai pakna amasung yamna santi oiba mongda pangthoknaba ngasi Tamenglong DC Dr. L Angsim Dangshawana chair loduna Tamenglong district ki headquarter da leiba mini secretariat ki conference hall da mifam pangthokrai meeting aduda Tamenglong gi SP Lanmio Luikham SDO Tamenglong D
Maidinbui, ADC Tamenglonggi Chief Executive Officer Kancham Thai F Kangmai, Tamenglonggi TFO KH Hitler Amasung District Adugi Tongan District Level Officer Kaya Su Saruyaki. Mifamaduga Mari Lenana Orange Festival the Chairman Su Oriba Tamenglonggi DC Angsim Dangshawana Haikibada Taranipan Suba Tamenglong District Orange Festival Asi Chahi Asigi December Tagi Taramapan Pawa Numit Humni Chumna Pangtokani. Festival Asi Mai Pakna Amasung Ing Chingna Pangtokna Bagidamak Subcommittee Amasu Semble Numit Humni Chumna Pangtokadariba Festival Asida Komla Thariba Singi Maraktagi West Farmer Khanbayana Orange Quiz Contest Su Pangtokani Hari. Paugi marak thatna Loyalam E-PAO tabiriba khudimакna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Lamlongai area ge yum yankhai yauna primary school amasung Anganwadi center de ising connection pire haribasi singdor kadabari haina phongdorakli. Bharat Sarkar ne yumthong khudingi afaba thaknaba ising phanghanaba Jal Jeevan Mission gi Har Ghar Jal gi makhada Imphal West gi Sekmai Kendra gi manung chanba Lamlongai gi yum Yankhai yauna primary school ama amasung Anganwadi center ahomda Doti ising connection tawre haina official website ta thagalaliba asi mari lenaba authority na ngasidagi paraga numit 10 gi manungda singdorakadabani karigumba singdoraktaba tarabadi channel bisingi mathakta ain gi eba thabak lakhadaba legally oina law court ta PLI file tawragani haina Laiden Kabi Kadangban GP gi chairperson L Boni na phongdokrai hiramasiga mari lenana ngasi Lamlongai Development Youth Club na senduna Lamlongai Community Hall da pangthokiba miam gi wakat mifam amaga mari lenana Laiden Kabi Kadangban GP gi chairman na wafam asi phongdoladuna makhatana haikibada mafam aduda miamda afaba thaknaba ising phanghanaba 35 am phawa tingbal loidringeida Lamlongai gi yumthong yankhai yauna primary school amasung Anganwadi center ahumda ising phangali haribasi panchayat ki leiriba local body sing asibu apangwashinaba amasung mingchat thina bhonabani masi matungda amuk hana tawbiganu Lamlongai hariba mafam asi Sekmai Kendra gi Kadangban GP gi manung channel leiriba mafam amani hariba mafam asida miyamna ising phanghan basu leitana makhatana Jal Jeevan Mission gi makhada achoba fund kaya lauthana bagidamak utilization certificate lawba yana ba lengak pariba singna chathariba thawong asi akan mamong da condemn tawi thawong asi akhoi masal gi marakta chathaba divide and rule policy ama oibada natana election campaign ama oina chatharakpani haina lawi masida minister MLA natraga MP sing yauna contractor subcontractor amasung company singi general labadi makhoi gi mathakta ain gi oiba thabak sing lokhanaba law court ta chapchana thinagani loinana mari lenaba singna ngasidagi paraga numit 10 gi manungda hiramasi gi matangda chapchana singdorakadabani haina akan wafam kaya thamki Nesogi General Council meeting da Manipur da tholiba chahi ani makhai henjilalaba issue gi matangda khanakrai Northeast Student Organization Nesogi Chahigi Oina Pangthokpa General Council gi meeting Haukiba October 26 ta Arunachal Pradesh ki Namsai da pangthoktuna lagli Hairiba General Council meeting asi All Arunachal Pradesh Students Union na host oiraga numit ahum chupna chathakiba meeting ni haina All Manipur Student Union ki Publicity and Information Secretary Setro Rengnai Komna khuriek piduna press thadorokpa cherolasina hari Cherolasina hai meeting asida Northeast State singi housing technary issue sing illegal immigrant gi issue Northeast State singi state amadi Central University singda hangliba tongan ba department singi post singi matangda amadi Nesogi General Conference ki matangda khanaki meeting asida maru oina saruk asi Neso da yauriba tongan ba component organization singna magi state ta thengnari ba issue sing pukhatna ba amadi common oina thengnaminari ba issue sing khandokmina ba amadi awa ana thokpada saruk yamina ba maru oiba saruk oikhi Nesogi General Council gi meeting aduda Manipur da tholiba chahi ani makai henjilalaba asigi matangda maru oina khanaki meeting sing asida Manipur state ki oina AMSU gi president Lukram Malangba Maitaina Luchingba Mahiroi ahumna state ki mahut silaga saruk yakhi hari Viksit Bharat quiz competition da lebak asigi naha singna saruk yahansi haina PM Modi na phongdorakli
भारत की प्राइम मिनिस्टर नरेंद्र मोदी ने विकसित भारत क्विज कंपटीशन दा लेबाक असigi nahasingna saruk yansi hari social media da thaglak warol amada PM Modi na hai विकसित भारत young leaders dialogue 2.0 asina zati asi pu mapung phana semgatpada nahasingna saruk yabi khudong chaba piri विकसित भारत क्विज कंपटीशन असigi mathang chahi gi english ngani kuntaruk ki January 10 dagi 12 phawa pangthokani क्विज कंपटीशन asida भारत ki nahasingna sungsoi soidana saruk yana basu prime minister na social media da thaglak pa cherol asina phangdorakli कोसेम के कर्मचारी अनि थबक्तगी सस्पेंड तौख्रे Council of Higher Secondary Education Manipur da section officer oina thopuriba Rajkumar Naurem amadi assistant section officer oina thopuriba M Bimolchan Singna corruption tawagi video clip ama social media da haukiba October 26 ta thagalakpagi matung inna hairiba miyoi ani asina corruption tawagi khudam changnam phangwadagi thabaktagi suspend tawre haina Council of Higher Secondary Education gi secretary KH Asni Kumar thokpat official order amana khangalakli makoi anina suspend tawduna lairingai matam headquarters thadokuna chape yaroi hari governor na miyam gi ihul khangna thabak tawgadabani haina ke saityaji na phangdorakli PR lenga ki makok oiriba governor na miyam gi ihul khangna thabak tawpham thoi PR manung da thaknaba ising phawdi miyam da changnai na phangan ba chungani haina social and RTI activist ke saityaji mangang chana press thadorok pa chirolmana hari Cherolesina makatana haribana Manipur gi mafam ayamba thakna chanaba ising asi PHED na PR manung da su fagat hannabagi mamita de Chayola da anirak Toti thariba asisu ngahak leitana mechin yadre haiduna ising thadabana ayamani ngasi su Imphal East District ki mafam khara da ising chinkhatnaba suction pipe phawa food bubble yadabadagi miyam da ising piba ngamdana leri food bubble asi yamna toini yadaba maramna maikai asomda thaknaba ising gi awaba kaya mayoknaba kuire food bubble asigi mathaudi fata hauti chinkhalaktanaba amasung suction pipe da leiba ising asi amuk maninglomda hankhidana bani amaromda suction pipe da ising asi full oina lehenduna ising adu chingkhatpada mateng oigadoribani asuk yamna maru oiba food bubble asi yadabadagi maikai asongi miyam ising leiba phawba yauna rakli adubu PHED na di thagi lengdraba senfam amade khongatpa leptri asuk maru oiba asuk charaba department asina miyam da essential service piba ngamdrabanina PHED gi chief engineer amasong commissioner asi matik chaba mathongni thina khangba haidoi singthoiba ama oide habasi mayek singna takle aphaba ising phangan ba habasi palibe lengak adugi good governance amasong miyam bu nushina yengbagi khudam amani adubu matik chadraba miyam gi khandraba government employees singi mathakta president role gi makok oriba sarkar asibu chalariba governor asigi daita yamna chawi masi khangna governor na miyam gi hul khangna thabak tawfam thoi Natrabadi Sarkar asisu miyam gi yaning dabagi kholaw lawrak lo haringa lete haina su phongdorakli June 13 ki thodok mari lenena CRPF ki personal 13 court ta karak naba khangan khrei ing kumjali singani shubna amagi June 19 da thokiba thodok mari lenena CRPF ki personal November 15 da court ta karak naba chief judicial magistrate Imphal West na khangan khrei NSCN-IM amasung central government ka khuyek pinakiba ceasefire agreement ngamkhai gi athing ba leitana chana halagani haina lauthorakhibagi matung mayokta miyamna inkum jali singana shubna amagi June 19 da haukiba ihoda security force na nongmai kapada miyoi 19 sikibagi thodok mari lenena chatharakpa case lusin binaba haizarakpada korna ayaba pikhidabaga lenena case asigi makhada hearing chathanaba thorang lokhalakpani chief judicial magistrate Imphal West ki court chatharakpa case asi CBI gi maikeda special public prosecutor na lepki victim singi imung manung gi maikeda advocate and Subas and associate na lepki Chief Judicial Magistrate Imphal West Sorok Khaibam Sadanandana Pikiba Loyalamagi matung inna numit to the CRPF ki personal singna magistrate ki order matung inna nomai kap ki banate haidi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada maruiba paw amuka na pizari Irang manungda Manipur police ke army rigi Toukhiba Khutlai kaya Bihar yorakle haina NIA phongdorakli Chuchampurda UKNA village chief ama faraga hatlamle UKNA amasung KNO ga ungkhanabagi changsu hengalakli Tamenglongda Orange Festival pangthonaba DC na chair loduna mifam pangthokhrei Matang asida Loyalam E-PAO na namitangi pau bibil lezari tabiri ba khudimako amuka hina kurumjari